Akashbani Imphal R.K Gorani na pau pajari ahanbada maruiba pau Pradhan Mantri Narendra Modi na hairi leibak asi tungi mirol gidamak haujike na singna singthan nga iba thabak kya tarokne haibi asa thamle Maling zawagi numit ngasi mafam kya da pangthoknari amasung med bibak na hairi Manipurian awang ng potlamdam singda lagliba numit manga ni asida akan banusit daw ba akak raw goloy na nung surabayay Pradhan Mantri Narendra Modi na hairi leibak aski tungi mirol gidamak haujike na singna singthan nga iba thabak kya tarokne haibi asa thamle New Delhi ki Bharat Mandapamda ngasi ahanba yugami pham hawdokpagi tharomda saruk yaraduna Pradhan Mantri na hai anoba mai masingi thausil semlakpana leibak asigi mai masingi lamda ahongba kya purakpa ngamle masina saukhatpa Bharat nama semda asuba thodang loba ngamlagani Shri Modi na hai One Nation One Subscription Highway Scheme masina malingati mafam singda lairiba gyan losing asi leibak asigi mairoi khudingmukta phanghanaba sarkar asina honari Mifam adda wangang bada siksa mati Dhamendra Pradhan na hai haukiba Englishing ani tara marida Bharata Operational Research Park ahum khutamu lairambadu haujik Research Center Park taruk am hapsin kre masigi mathakta sarkarna anoba park tarawm de hapsinaba thaurang tauri Tharomashida sarkar gi makok thongba lusing basing academician sing industry amasu innovator sing pusin adana wafam kya khaneki Watwani Foundation amsu sarkar gi institution sing gi apunba senthangi makhada lupa koti lising amaga samri jangna pakhe kadaba apunba project ashina leibak asigi innovation gi lambu sakotnaba hotnabada aso mateng oiragani Malim ki jagoi numit ngasi mafam kya da pangthoknari Englishing amaga samapan mapuni thoidi hauna jagoi isegi lambu hena sakol hanaba amadi lam ashida thabak tarbe miyoi singbo pungning thogon bagi pandam da numit palanasi pangthoktuna lakli Manipur da numit asi tonga lup singna sinduna pangthoknari numit asi Jawaharlal Nehru Manipur Dance Academy Imphal na sinduna Bishnupur jila gi ningthokong da leiba Sri Gobind Mandir gi mandapam da pangthokli numit asi Kangle Indigenous Martial Arts and Cultural Society ke max na sinduna Kumongi Brighter Academy da pangthokre thromaduda Manipur State Kala Academy gi Secretary Sunanda Thoksom amasung Department of Umanglai Harauba Manipur University of Culture gi Assistant Professor Dr. Nganbi Sanusu saru yakhi Raisa asta thokliba tangdu laita da phibam asilosina bagi pandamda kokopina sinduna me ahumda miyam gi achoba bifam pangthoknaba sem sariba si matang nga selamphel patta leiba lupasik office ta pawgi mifam pangthokre maduda kokomi gi convener khuraijam athobana hai miyam gi mifam pangthokadoriba astalamna mista khundari ba kanglup khudingmangna saruk yabiyu Tha amasu na pangkhota bala malem gi ardde gi thorom gi saruk ama oina ngasi Imphal jila gi Paurabi de leiba JM Public School da numit palan asi pangthokre maduda mairoi sing amadi oja sing na school gi akoibida usara sing tha ki amadi akoibi gi phibam luna na thamna gi pandam da lamtu su sengdokhi Med Bibhag na hairi Manipurian awang nupol lamdam sing Assam, Tripura, Mizoram, Meghalaya amasung Nagaland ni mafam kaya da lakliba numit mga ni asida akan banusit jawn akak araw galoy na mayay oirapadagi kalapaphawa nung surabayay ngarang suray ja asida akan manung subadagi mafam kaya da amang ata thoki National Green Hydrogen Mission ki manung tana micro small and medium enterprises sing da kari khudung saba lawba yabagi haibagi matang da workshop ama kendra gi New and Renewable Energy Mantri Prahlad Joshi na ngasi New Delhi hawdokre Mantri na Green Hydrogen Certification Scheme su hawdokhi Maharashtra ki Mukhyamantri Devendra Fadnavis na Pahalgam terror attack ta laikhidraba rajya dugi imung monung imyo sing da lupa lak yankai gi sial ki tingmang piragani hen lakthokre wafam asingasi Mumbai da pangthokiba rajya gi Mantri Mandal gi mifam na warep lorba tungda lakthokibani Mantri Mandal mifam na attack adu laikhidraba sing mafam da su ikai khumna utkhi Haujik aroibada maroyo pau amuk hanna Pradhan Mantri Narendra Modi na hairi leibak asi tungi mirol gidamak haujike na singna singthan nga iba thabak kya tarokne haibagi asa thamle Maling jawagi numit ngasi mafam kya da pangthoknari amasung med bibhag na hairi Manipurian awang nupol lamdam singda lakliba numit mga ni asida akan banusit jauna akak araw galoy na nung surabayay pau luizare